ꯑꯈꯟꯅꯕ ꯏ ꯄꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯤꯁꯤꯈꯣꯝꯕꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕ ꯄꯥꯎ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯂꯦ꯫ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯡꯒꯣꯜ ꯋꯥꯡꯗꯩ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯑꯁꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯐꯪꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯃꯁꯛ ꯃꯃꯤꯡ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ humd꯭ꯔꯥꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯁꯦꯂꯦꯕ꯭ꯔꯦꯁꯟ 2024ꯒꯤ ꯒ꯭ꯔꯥꯟꯗ ꯐꯤꯅꯥꯂꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯁꯛ ꯈꯪꯗꯕ ꯈꯨꯜꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯗꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯁꯤꯑꯦꯝ꯫ ꯊꯥ ꯑꯁꯤꯒꯤ 2ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ humd꯭ꯔꯥꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯁꯦꯂꯦꯕ꯭ꯔꯦꯁꯟ 2024ꯒꯤ ꯒ꯭ꯔꯥꯟꯗ ꯐꯤꯅꯥꯂꯦ ꯉꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯁꯛ ꯈꯪꯗꯕ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯕ ꯈꯨꯜꯁꯤꯡ ꯃꯩ ꯏꯁꯤꯡ NREGSꯅꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯅ ꯁꯤꯑꯦꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕ꯭ꯂꯣꯀꯦꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯜ ꯅꯥꯒꯥ ꯇꯦꯟꯗꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯇꯝꯅ ꯁꯦꯞꯇꯦꯝꯕꯔ 9ꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯒꯤ ꯀꯥꯡꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕ ꯑꯃꯁꯨꯡ ꯂꯨꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯦꯛꯁ ꯀꯌꯥꯃꯔꯨꯝ ꯈꯣꯝꯒꯠꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀꯧꯈꯤꯕ ꯃꯇꯝ ꯀꯛꯇꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPOꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯈꯣꯡꯖꯪ ꯍꯟꯗꯣꯛꯄꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯔꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯂꯨꯄꯥ $8.5ꯀꯤ ꯗ꯭ꯔꯒ ꯐꯥꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟꯁꯤꯡꯗ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ $8.5 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯐꯥꯈ꯭ꯔꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯕꯤꯁ꯭ꯋꯅꯥꯊ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯀꯦꯅꯥꯕꯤꯁ, ꯍꯦꯔꯣꯏꯟ ꯑꯃꯁꯨꯡ ꯌꯥꯕꯥ ꯑꯦꯗꯤꯛꯇꯤꯚ ꯇꯦꯕ꯭ꯂꯦꯠ ꯌꯥꯎꯅ ꯌꯥꯝꯂꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯆꯥꯏꯅꯤꯖ ꯏꯟꯖꯤꯅꯤꯌꯔ 2 ꯁꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔꯄꯣꯔꯠ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯆꯥꯏꯅꯤꯖ ꯏꯟꯖꯤꯅꯤꯌꯔ 2 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯅ ꯁꯥꯊꯤꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯀꯤꯁꯇꯥꯟꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈ꯭ꯔꯦ꯫